Pumnamakpu Mangang movie review na taramna okseri ngasi su mayamgidamak war dharma category da chanba Turkish South Korean movie ama mupuduna lakjari. Movie asigi mamingna Ayla, the daughter of war. Ayla haiba wahai asi Turkish marulni magi meaning na thabal haibani. Film asi Turkish lami singna South Korean angang nupi macha ama thengnarakkhibagi warini. Masi asyangba thaudokta yumpham oiraga puthokpa film amani. Film asina fangkiba rating sing de imdb da 10 gi manungda 8.2, Rotten Tomatoes da 83% gi fresh rating fangi. Aduga Google users na 96% gi like piri. Film asi October 12, 2017 da release tawkhibani. Film asi gi director Ulkay, producer sing na Mustafa, Uslu, Ayse, ilker, Turgut, Christopher M.K. Lee. Film asi gi maruiba saktam langni ba singdi film asigi protagonist ama oiriba Suleyman gi saktamda Turkish actor Ismail hacioglu. Ahal oraklaba matamgi Suleyman gi saktamda Cetin Tekindor. Angang oringai Ayla gi saktamda Seol. Ahal oraklaba matamgi Ayla gi saktamda Kyung Jin. Nuran gi saktamda Damla Somez. Lieutenant Mesut gi saktamda Murat Yildirim. Ali gi saktamda Atay. Pare mayam adudi film asi explain haujarak aina explain tawbada soikiba langkiba yarabasu ngakpiyu. Film asigi hek ahoba maktada ulibasi 18 parallel South Korea aduga ulagliba asina June 1950 ni. Hariba matam asi World War II loikibagi chahi mangagi matungni. Piklaba khungang amada yamna ingna chikna nungaina leibagi saktam ama ulai. Angang nupi macha amakak kurak ama tanaduna harauna sanari. Tanja aduda magi mamana Seol haina kurai. Mana yengthorakpada magi babana una saba cycle ama ulakpatuda Seol du yamna haraurami. Masida Seol hariba angang asini konna Ayla oirakadoribasi kamdawna magi ming asi Seol dagi Ayla onkibano haibadu film gi makha tarapada khangminasi. Seol harauna mama mapagi manakta changsilaktuna una saba cycle adu tonglaga nungaina mapaga sanari. Tanja aduda North Korean plane pairaktuna bom thadarai. Misi mina kaya su yaure. Seol gi mapana mamada Seol bu puduna lo haram laga chenthokre. North Korean lanmi mayam ama lakpatugi mamangda Seol gi mapa amadi atopa nupa kharaga makhut thangatuna lepkhre. Somdasu Seol du mamana mafam amada thaidorai. Seol kanna kappe mamana hairai ibema nang kapkanu nangna kaplabadi nangi baba amadi ahak amuk hana uba fanglaroi. Mamagi wahai du tabada Seol du kappa leplaga hoi haina mangak nomi. Seol bu mamana chena konsille. Tanja atuda bom pokhai bagi makhola muktarai. Seol gi mamadu Seol da kappa yade hairam laga mafam adu thadokuna chenthokre. Seol mama hek chenthokhibaga makhol thokna kappai. Menung silaitraba North Korean army sing aduna mafam aduda ingna chingna leijaramba mipum khudingmaktu kaptuna tumna hattuna makhoi gi mayum sing adu maina loina thadokpirame. Mathangi sinda Turkey gi Iskandarian hariba mafam aduda ulai. Ali du magi cycle gi mandila du hanjin khengduna Suleyman bu kaurami. Ali na pangkauda kauraga magi cycle mandila du hanjin khenglakpaduda Suleyman du thongnaw mapada thoroktuna hairai. Karino nangna nangawroi matagum hanjin kauri badubo ngaihakta tuminna layo ai thoraklage. Ngaihaki matung Suleyman du thorai. Nungti numik khudingi nangna loisanbase matam yam kuina changi. Suleyman na hui ani du kausilaga acha athak amuk khara pijai aduga mu hairai. Afaba thabak tawbase nungaibani nangsu amuktang try tawraga yengo. Ali na mu hairai nangise nungti gi thawoina thengi yauna thengnibra. Suleyman na Ali gi mana changlaktuna hairai. Furit phirol masana na setpa haibase NCOs ekhoi gi di tangai phadabani. Nangi taido amukta semjillo. Asi hairaga Ali gi taido Suleyman na semjin birame. Hojik makhoi ani do cycle thawna wari chaduna lai. Makhoi ani na sum lakpada kelansu lai. Adudagi nupi sing aduna makhoi bu ngairamlani haiduna cycle du kanna thausi hairaga makhoi ahum du cycle adu kanna thaugalai. So macha ama yorapada cycle adu khame. Turkey gi maming leirabi singa Maryland gi poster adu puthoraktuna Ali da pirai. Ali du madu yengnaga masinda tapna solai. Noina khangnariba nupi sing ado masak yam phajai adubu yengo. Masigi nupi sida top ama yawbane. Maduda kelanna phagi tawraga nupi asina ngonda yangakpabu maline. Kelanna Ali gi taidu semjin biraga amung makha tarai. Nangbo tai se phajana semune. NCO singi mingchakka nangna loina singthaba tare. Ali namu tai gi wabo ai yandi yalidana. Ai gi dress sida hek noknaraklaba mido aina khupangna thadoini. Makhoi phagi hek tongnaraba tungda cycle adu amuk thauduna lai. Somdasu Kelan gi
girlfriend clan amadi Suleyman gi girlfriend Nuran su makhoi bu ngai tuna leiribani asum lakbana mafam adu yoroktuna clan amadi Kelan aduga Suleyman amadi Nuran du munne yengnai makhoi hek chatkibaga Nuran ga clan ga du changshin duna wari chari clan na harai akhoi baba na haibada akhoi lamgi lanmi khara Korea da thagani hai kaiguma makhoi su chatkrabadi kamai tawgani Nuran na pakhana harai he adumain hainu ai pakhali moidi laik rai su yamna haiba kangbu ni aduna kaishu thabada yawroida clan amu ai su khangdre tawrise thawai sum wabai haibani somda su Suleyman du major gi kada changlaktuna wari chari major na harai akhoi na South Korea da lanmi thani haibasu nangsu taram lagani maduda Suleyman na tare harai major na makham tarai lanmi sing adugi marakta nangsu yawre nang leitaba haibase aigi di ahoba yamna lakadoribani adubu nanggumba hai singba lanmi sing mafam duda thaba darka tai masida nang kai khalle Suleyman su mafam duda thaba da karisu nungai taba leite maduna hena dum chakthok sei haina khumai mathangi sinda Suleyman Ali Kelan amadi atopa nupa amaga makhoi chamin thangmin aduna lan chatpagi matang da wari watai tawrami Suleyman na Nuran ngasi nungda unanaba Iklanda tawraga Nuran da pau bibi kho haina Kelan da hairami numidang du Suleyman ga Nuran ga unarami Nuran hairai chatkadori base Ali na luchingdoi natra madi sumaina chatpa yam pamjabani adubu nangdi Korea da kaigi chattoino Suleyman hairai adumna haigin Nuran lamdam dugi miyoi sing aduna aikhoi gi lamgi mateng darka tabagine aikhoi lamgi oina aisu yamna maru oiba misak ama oibagine aina moina haibada yadaba ngamdribase aduda Nuran na Kelan na yaudrisina kamdobano hairakpada Suleyman na hairai aidi adumna yauroi haiba ngamde masidani moiga aiga khenaribase aina ima leba ki tawri sida nangsu nungsiba amata phawdabra Nuran du mapi ira chilaga nungsi hairai Nuran khanghaudana Suleyman bu konsilaga hek kaptuna nangna chatkadori mafam ase yamna lapi nangna mafam duda chatkrabadi aibu soidana kawkhragani asumna hairak paduda Suleyman amu hairai nangna thawai wari badu aina mafam sidagi chatkrabadi nangbu kawrani haibagira Nuran amu aidi orphan ne aigi uncle na Ayse mangonda yamna chayena haina khanbani aigi haibabu nang khakne nangna aigi pumnamakne nangna aibu amuk hundoklamnabadi aidi kamai tawgani Suleyman na Nuran bu themjin biraga amu hairai ai nangbu thadok loye ai nungti gi nangonda telegram gi matengna chithi irakani aina photo su kapaga adum tharakani adu oirabadi Ayse nangi nanakta leibaga manaredana Nuran amu nangna su khangni badune aina nungti numi khudingi ayukta nangna lakwa matamda nangbu ngairaga adum yengjabani nang kaidawnungda aibu kathokanu mathangi senta Turkey ki mara sariba mafam aduda mu ulai Hussein na chithi ama tharagi haiduna chithi adubu nimeta yenghalami chithi adu yenglaba tungda nimena chithi asina sanu pagin hairai tharaliba chithi du Suleyman na tharakpani mahangna Korea chalamdaida mama mapa unarabadi hena nungai taba tare khanduna chithi oina irakpani aduga nimet hairibi nupi asina piklingai dagi Suleyman ga sutinarakpa magini haiduna ahallaman singna hainaduna leiba nupi ni nimena chithi adu makha mu patharai aina mafam sidagi chatkhraga noi ka hena awaba khanjinganu aina toina chithi tharakani aibu mangol pinabiyo nimetu mathwai nungaitana imana ngairamlani hairaga mayumda chatkhre mamaga mapaga su Turkish lanmi khara Korea da thagani haibagi pawdu radio da tatuna leirammi nimetki mapana magi su machanupa leiramlabadi mafam adu da tharamlabadi kaya da chawthoksagani haina masinda tapna solamme nimetu kitchen da changlaga Suleyman du tekta kaidana amu halanbirau haina ishori mafamda nijarami mathangi sinda Suleyman hoi jahaz ta Korea gi khongsan badu amu ulai mahakna Turkey mai kairomda thawai nungaitana yenglammi mana telegram gi matengna tharakpa chithi du Kelan na Nuran da sinabadu su amu ulai Nuran chithi adu paraga yam haraujarami Suleyman na magi mama mapa da su chithi tharakpadu nimetna paduna khanghalammi makhoina Korea tamna laklibasi American sarkar na su mating panglibani numit kharani am hokre leptana Mesut na Suleyman da hairai aigi cabin du kakye ngakta ngaire American singda mating pangbina bahairubani adubu noksillaga thadore aduna diesel khara paame maduda Suleyman na diesel season narabadi kakching sing adu loina sirani hairakpada Mesut na makhoi siraga kaidaurage haina khumlai ase haraga Suleyman amade Mesut magi cabin da changminarai
Suleymanna kaksing aduda sini khara pijarami aduga hairei makhoi gi machinjak se pijarabadi adum chatkrani makhoi ga punna hingminabasu tamgadabane asi hairaga Suleyman du hawalaga thokre Mesutna machinda tamna soli kaksing pau haningdaba mana kamdawna lan si changadoribano asumna numit kharani hawkiduna tha ma sumna lakpa khongsat adu loiraktuna Korea gi Busan hariba mafam aduda yausilai Maduda South Korea gi yamnaba miyamna Suleyman hoi yoropadu oktuna leirammi Haujing mafam adudagi kilometer marfuda manga labna leiba Korea gi Daegu hariba mafam aduda Turkish lanmi sing adu amuk lae mafam adu hek yoroppaga Turkish lanmi sing aduda makhogi commander na wa khara sinarami Nungsiraba lanmi sing North Korea na South Korea gi mafam ayambada ot na hire Lagliba lanmi na koina South Korea bu maning makhat tamhannaba yegnabana lairiba border singduda chatkadabane aduna hojei nakhoi amuk kunuri hariba mafam aduda chatkadoribane sigi matung Turkish lanmi sing aduna kunuri tamna khongsa lakpada lambida South Korean parja singna misimina yawbagi kappa lawba adu ubada makhoi thamoida nungaitaba phawrami asum lakpana hojik mafam adu yoksilakpada lanmi sing aduna kem aduda ichai chairaga leibadula Suleyman hairai karigino makhoina ichai chaithoklaga leiribasibu emergency ka leiraba jala sigi matung Suleyman hoidu kem adu yoksilai ali amadi Suleyman na leiribaduda lieutenant Mesut tu changlaktuna hairai American sing na haibada thabak tu makhoina loisinkhre hai aikhoidi yumda hallaga Christmas nungaina yawrba yaragani hai aduga athum haw charaga aikhoidi yumda nungaina leiruba yani hairai alina amu o aikhoina asuk sangba lambi asida laklibase adumai asa thak chana bara Mesut na amu kanaroi aswaida gorilla khara kapa sanaujo aduna nang khitang wakhaldo ingani alina muk chaung hairai aikhoina wana mafam sida yawrakle aduga thabak tu moina loigre hairakpasibu haunaribra Mesut na amu America na taw haibadu aikhoina tawba khangni alina amu nangna hairibado karino moina aikhoibu sida puraklibase sumna laona puraklibro moina aikoi thajadabagira aikhoibu maningda thamlaga makhoina thabak adu pangthoklangmibase Mesut na amu nang mama lebang ningba lanmi ama oiningbra natraga communist singbu hatpa pambra alina amu nang kanagi nakaldano leiribase Mesutna adu khangnaga nang kaidauge haibano nang spy oiraga aigi maramda tamge hairibra maduda alina nangi pakhungi matung inna aina thabak tawgadabani makhoi eni marai yenarakpatuda Suleyman hairai aibu mafam sida tharaklibase aigi haija singjaba singdu lanfam sida darka tabagi tharakpani aduna aikhoi pumnamak chamane aikhoi mayamgi darka adu leibagi mafam ajira tharaklibani aina hariba sida yanarabadi aikhoi thabak tamu mai onsilasi gari singse mafam chana thamsi natrabadi athubagi chathok chasinda yamna bera thanglagani Mesut na amu karigi athuba thabakno Suleyman moina thabak adu pangthokpa loire haribasidi tanja atura mafam aduda plane pairaktuna bom thataduna attack toksilai hojik lanmi kaya ama sire kaya amana asok apan yawre Ali Suleyman Mesut makhoi ahumdu bom marak aduda thaiduna lanthoklaga commander gi manakta yoksilai somda commander aduna officer amada hairami aikhoina emergency hek lapada 9 crores ta contact taw haina order leibani adubu communication loina down chakre aduna mafam duda chatpagi ayaba pibiyo tawadabu ehak yamna haisingba driver amadi darka tagani magi watu tabada Suleyman ai lejare sar hairai aduga mu commander na interpreter amaga darka tagani harakoduda Mesut na madugi namakti ma leire hairai somtana muk Turkey da khabar da Korea gi lan adu loire makhoi ki chatkiba lanmi singdu lan yawba nangdre haina yawroi madu ubada Nuran du Suleyman halaklagani haina haraujarami hojik ngayaki mamangda nauna attack tawrpadudi makhoi khangba natri Nuran na iklan da hairai ma halaklaga mana aigi uncle da aibu pibiyu hairakpaduni aina khorang na ngairibase iklan amu aisu aiga kelanga aikhoi ani luhongnaba ring senabadu ngairibani admai tawrabadi spring season sida double engagement haibadu oirani Nuran amu iklan aikhoi ani luhongbagi dress tu phamda chalusira mafamduda yamna phajaba dress ama lehore madu yenglusi makhoi ani du mafam adudagi hawalaga thorai numidangi matamni Ali Suleyman Mesut commander amadi pepe makhoi 9 crores tamna mai muthalaga gari du umang phawraga tapna thorai commander duna speed khara kankhatsi hairai aduda Suleyman na thagi mangal asida thawbadadi siki speed asidagi hena thawba yararoi hairai maduda commander na ai sukhangi aikhoi atopa upai ama leitre aduna gari gi light to on taw haibaga
on hek taubaga yeknabana rocket launcher kap taugi leiramadu urai madudagi Suleyman gari adudagi yamna tuna chongtharo haina laurakpadagi makhoi pulap chongthabaga gari aduda rocket launcher kapsillai madudagi gari adu hojik pumtoi toire somda amung nimet tu thawai nungai tana kadagi thorai maduda mamana kaidawri haibada nimena Suleyman gi masada karigumba khara thomgadaba manbagi masada khudam phangi haina khumlai somda amuk alina kumthaduna magi nongmai pistol aduna yeknaba siktu kaplaga halami hujik makhoi manga du gari thauba yadraduna sorok tu na thairaga umang maraktuda oina lakpa horai alina hairai pepe nang aikhoina guard tanaba purakpa natra aduga karigi nang nongmai ado kaptribano maduda pepe na purakliba nongmai du ma kaya kholoidabagini aduga aigi ming pepe haina kaurakanu sar hairai maduda alina nangi nickname pepe kawi harakhibadaine tanjadra pepe na kaigumba amadan netpagi pakhatpaduda makhoi position semduna laikre hojing mafam aduda asiba mi mayam ama leibado makhoina urai asum tapna sangchillakpada angang ama kappagi khonjel tarai pepe na yam kina makhoi swaida soidna leiramgani hairakpada alina nongmai em taurai maduda Sulaimana ali ngaikho aina khanbada samali hairai pepe na amu nongmai round ama kaplabadi asengba ama soidna khangani hairai Suleyman amukta yengi hairaga tapna sangsinba hawi maningda lehoriba makhoina Suleyman bu cover tawrami asum sangsilakpada khonjel ama takibadusu chaplepkhre Suleyman siraga tariba mi mayamdu ure adudagi amuk chatki haidun mamai leithorakpada angang ama kappagi khonjel tarakpaduda Suleyman du khangprek khangna mamai leithorai Suleyman asum sangsilaga yengbada asiba mayamdugi marakta angang nupi macha ama kaplaga famlaga leibada urai angang nupi masadu Atay kanasu oiramde ngasai film horakpada ukiba Seol du oirami Seol du asiba mama adugi manakta phamnaga mama ki makhut adu paiduna leirambani Suleyman Seol bu lao chalasi haibada ahanbada yaramde kona tapna Seol du Suleyman gi khut du pairai Suleyman angang du pamlaga mafam adudagi thorai angang du Suleyman kanna konsinbirami commander aduna mu hairai Suleyman ekhoi gi mission sina hena maru oi angang duna amuk mission se Pantahalle Mesut na amo angang asi sida thamlamba yaroi sir hojik angang du makhoiga punna lakminare mathang sinda ulaklibasi 9 crops command un hangni hariba mafam adudane commander du manungda sangkhre pepe na hairai sir mahak sibu South Korea masara natraga North Korea masa oiba jala Suleyman amo ai adu amata khangde adubu ma mayum makai leitre haibasi mani khangi hojik makhoina Seol bu maming ama thonnaba khanarame maduda alina magi mamagi ming lauraga nasiye kausi hairakpada pepe na madi angangni aduna nasiye kauba pakseroi hairai maduda alina adudi noi magi ming oina lauraga tonsi imagi ming hairau hairami maduda pepe na gulsin kawi hairai madudagi pepe na amu ming se yeknabagi ming yamna male hairami Suleyman angang adugi maithong du yenglaga Ayla kausi magi maithong si tha male hairai Suleyman angang duda mu onsilaga nangse aikhoina thabal phab ahingda thengnarakpani aduna Ayla kauragi ko Ayla gi mingsi Turkish maroni magi meaning na thabal haibani asumna Ayla haina maming thon badur angang adu sun nokphet tawjerami hojik major general gi kada mulai major general asidi America machani mafam duda commander su leiri general na hairai tawriba lan se Chinese ki khusu yaure aikhoina lan se loire haina khallubani adubu lan asi hojik makok ki haure aduna hojik North Korea matomdana lamba tawba haibase oithoklaroi general aduna hairakliba wa adu Mesut na translate tawraga commander da hairame general na makha amu tarai khoina hojik ahenba gari amadi larmi singsu mateng pigani aduga radio operator captain case su nakhoiga pungani maduda captain case na nakhoiga ikhoiga team ama oina punna thabak tawminnagadabani hairai general na mu hairai lieutenant Lee na mafam asigi akopa pumba fazana khangbani mana nakhoida anauba arotpa lambiduda lamjingduna pugani hojik wa khanaba loiraga commander du thoraktuna Suleyman hoidu mafam adudagi punna amuk lai mathangi numini Suleyman hoidu lanmi mayam amaga loinana lakpadu ulai sum lakpada makhoina tonglakliba gari du yadabadagi makhoi gari ani lehauraga atai di loina chatkre Suleyman na moina tongliba gari du semge haiduna kumthage tawbaga Ayla na Suleyman gi makhut adu konduna laigre Suleyman na Ayla bu themlaga gari mathak aduda phamalaga gari du seme tanja aduda makhoida yengnaba kangmuna attack tawsilai makhoina thauna hanba leitana lan thengnarami
अदुबु येक्नबगी मीसिंग अदुना यामनखिबना मखोइबु कोइसिलई सुलेमान गाड़ी थाव एक्स्ट्रा हापगी बेरेलदु लौथोकलगा अकोइबा सिन थुंगना थावदु लोइन हाइदोकलमे थाव अदु मई चुगे हाइदुना लाइटर लौथोकपा लाक्नरिङाइदा येक्नबगी लानमी अमना चांगलक्तुना सुलेमानदा नमसिलई हुजेक मखोइ अनि कन्ना नमनरे सोमदसु अलीगा अतोप लानमीसिंग अदुगा कन्ना फुनरी सुलेमानना लानमी अदुबु फुरबा तुंगदा लाइटर अदु सुखनबा होनरिङाइ अतोप लानमी अमना अमु मनिंगदा काउथरकपदा उपलगा ताइ सुलेमान उपना लाइटर अदु खुंगतुना मई चुरमे मदुरगी ngasai thau sai khiba jaga singdu mai loina saklaktuना येक्नबगी लानमी मयाम अमा मैना साक्लम्मे सोमदा आइला सु तुमिन्ना गाड़ी मखा अदुदा उपसिलगा लेरे हुजिक येक्नबगी लानमी सिंग अदु मसिंग याम सुम हेंजिलई मखोइगी लानमी अमना सुलेमान बु नमसिलगा थांग छोरीना थिंदौगी तौबा तंजा अदुदा लीगा लोइनाना लानमी मयाम अमा योक्सिलक्तुना येक्नबगी लानमी सिंग अदु माइथीबा पिरम्मी हुजिक लान अदु मखा ताना मु हौरे हाइबगी पाउदु टर्की की खबर रेडियो न सिंगबदा यावरम्मी टर्की की मैकेनिक कंपनी दा लैरिबा लानमी सिंग अदु 20% सोकले हाइना रेडियो अदु दसु हाइरक्लम्मी सोमदसु केलन नुरान अमदि इक्लांदु उनरमे केलन नाइरई चिनाना बेकिंग दा लैरगा येक्नबा सिंगा कुनुरीदा खुद थोकनख्रे मफमदु बॉर्डर दनी हारिबा मफम अदुदनी सुलेमान लैरिबदो वाहिदु ताबदा नुरान दु मपी इरा चेलई केलन अमो आइसु कई हाइगदबनो खंगद्रे नुरान अखोइ मखा ताबा पाउ ngaइबा ताबने नुरान ना कबली तौदुना अमो हाइरई अइनेदि मंगोंदा चत्तनबा फना कन्नदि हाइजबने असि हाइरगा नुरान दो अमो कपकई सोमदसु सुलेमान सु ग्याल लागले मा सोकपगी बेत्ता हिप्तुना लैरि आइलासु सुलेमान की मनाक्तगी हेंदोकते अली होइसु मफम अदुदा चंगलई अलीना सुलेमान दा हाइरई नंगदि मेकानिक ओइना लाकपनि अदुगा नंगना मफमदु लोइना हेंगनाइ खाइरमे सुलेमानना नखोइदि कैसु तौदबा नत्रा हाइरकपदा अलीना कैसु तौदे हाइना खुमलई अलीना फागी तौरगा काय कायदा नारी नंगी खोंगना क्राइ चटख्रे हाइरई मदुदा सुलेमान आइबु अमुंगता नोहलखिनु हाइरई अलीना मो आइदि नंगसे फत्तनुंगदा थोकलद्रा हाइदुना पाखलुरबनी नाकंदा फमदुना लैरिबा आइलादु सुलेमानगी नाकता मेसुटना पमदुना थांगलगा फमल्ले अदुगा मेसुटना हाइरई महाकसे कोरियन सरकारना मफम चाबा अमदा थंबा पामे आइलाना चची हाइबा याद्रबदी लीना बेसता चलगा वारी सागनी हाइखिबने वाहिदु ताबदा सुलेमानदु आइलादा येंगी आइलादु सुलेमानदा नोफे तौदुना येंगी सोमदसु साउथ कोरियागी लुचिंगबसिंग अदु अंगांग ऑर्फानसिंग मसिंग यामना हेंगलकपगी मतंगदा वा खन्नरी मखोगी मकोक थोंबा अदुना हाइरई टर्की लानमी सिंगना सेनरीबा अखोगी अंगांग सिंगसिगी मसिंगसे अदुगी मतिक यामले मसिंग असि हेंगलकपसु लेप्त्रे मखोइना मफमसिदा लाक्तुना इखेंग ताना येक्नबगा लंबादुना अखोइगी इतेंग पांगली सिकी मथक्ता अखोइगी अंगांगसिंग असिसु मोइना सुम सेनहलगा लैबसिबु चुमलिब्रा अतोपा ऑफिसर अमना हुजिक चिनाना नॉर्थ कोरियादा मतेंग पांगसिनख्रे अदुना हुजिक मखोइदा मदुगी मतम अमु काइथोकपा हाइबसे यामना वागने अखोइना नॉर्थ कोरियागी मथक्ता अकनबा मवोंगदा लांथेंगनगदबनी अहानबगी मकोक थोंबा अदुना मु हाइरई टर्की सरकारना अखोइदा स्कूल लमा हांगनबा ऑफर पिरकपनी लेफ्टिनेंट लीना मखोइगा यामना नकनबा मरी लेनबनी कई हानिंगी ली नंगदी लीना हाइरई आंगांगसिंग असि मखोइगी ओइबा साफागदबा मफम अमा सेमद्रि फावबदी हेडक्वार्टर दा थंबना हेना फगनी खले अदुबो डिसीजन दी सारगी डिसीजन दा तारे सोमदा अमु कमांडर की रूम दा सुलेमान बु कोक्सिंदुना वारी सारे आइलासु सुलेमान की मनाक्ता लेरे कमांडर न हाइरई अखोइ हुजिक लानसी अदुकी मतिक कंसिलई अखोइना अमुक जंक्सिन अमुक हंदोक सुम तौदुना लेरी सिगी थवोंग असिदा नुपी मसासी अखोइगा लैबा हाइबसे खुदोंग यामना चाररोय सुलेमान हाइरई आई लोइना खंगी सर अदुबु तौरिबसे खंगौदना थोकपनी मागी ममा मपा थेंगनदि फावबदी वाहाइदु हाइबलो फाटिंगाइदा कमांडरना मरक थतुना हाइरई मदुदी कोरियन अथॉरिटी की मथौनी मोइदा पाव हाइख्रबनी हप्ता अमागी मतुंगदा खंगलगनी सुलेमान अमु सर तौरिबसे खरा थुमनख्रे अइना तुमलगा लैबा फाव इनाक्तगी हेंदोकचदबा मा हाकसे कमदौना अइना हदकसु वाहाइदु मपुंग फाद्रिङाइदा कमांडर दु साउना मुहाइरई मखा ताना वा यामना हायहनगनु नखोइ अनि हेना नक्सनरिखै नखोइ अनिदा हेना वाबा हाइबदो ओइरकनी चलो थाबक तौरुरो नंगी कमान की महुत्ता हुजिक सर्जन सदिकबु हाबलबने नंग लेतबगांदा माना थाबक कया अमसु तौबने यारे अंगांग सेनाबगी वखलदो लामना थमलगा नथौ तौजरुरो चलो सुलेमान दो थोके तौबगा कमांडर न अमु हाइरई नंगी नथौ नादुगिदि अखोइना नंगबु थागले कोनुरीदा सोंनखिबा लांदुदा अखोइगी माइकैदा अमांगता कया अमा थोखरे
adubu aikoina Chinese singbu takthokpa ngamkhre. South Korean authorities na aikoigi lanmi singi thaunabu ikai khumnaba oina medal ceremony ama singadawri. Nang sumadu gidamak ready da layo. Aduga aikoi trip ama su chatkani. Adubu angang asidi Sadik kinakta thamlamu mafamduda aina mabu uba pamde. Hojik Sadik Ayla amadi Suleyman du punna thorai. Sadik na hirai surgeon nang angang sigi mama mapa laiti haiduna wagano. Sida lairiba mayam se magi mayamba amadi makura jing ngaktani haina khallo. Ayla na hek darka tarakpa khuding aikoina soiduna bigani. Hojik Suleyman na Ayla da wa khara hirai. Ayla ai hojik chatpa tare nang Sadik kaloinan leiramo. Asi hairaga Ayla bu thanamlaga Suleyman du chatpa hui. Ayla su Suleyman gi matung adum inarai. Suleyman amuk salambadu leblaga nang sida leiramo nang inarakpa yaroi haina Ayla da hairami. Si hairaga amuk Suleyman du chatpa hui. Ayla su adum matung inarai. Suleyman du upai leitratuna nang puba yaroi hain amu hairai. Tanjadura Ali su yokselai. Ayla du Sadik na pamlaga gari mathak adu da phamhalle. Aduga makhoi ani sanaminai. Suleyman ga Ali ga su ka manung da changkhre. Sadik su nakalama da haipet thokringai Ayla du lotna Suleyman hoina tonggadaba gari adu da kakhatuna lotkhre. Mathang sinda medal ceremony tokhmadu amulei. Lanmi mayam adu da medal sinaringai da Ayla su changsilai. Ma changlakpadu Ali na hana uraduna Suleyman da ingit tawrame. Suleyman na magi medal adu lawba loibaga Ayla bu pamkhatli aduga Ayla da yenglaga misi khalai. Hujik photo mayam amasu kape. Ayla pamlaga kapa photo duga loyana Suleyman na mayum da sithi tharai. Nimena sithi adubu paraga mayam da tahale. Ai hujik kaishu thoyopa tawde. Medal fangbagi wafam sina nakal amada thamkhraga nupi masa asina langi awaba phaw ngahakta kauthopa ngamhalle. Somda su iklan ga Nuran ga wari chare. Ayla pamlaga kapa photo dusu Nuran ki mafam da tharaklamme. Iklan hairai. Ma hujik kaishu tawde su haire nangbo momon amukta no okaidawrage. Nuran amu ai kai haigadabano khangdre iklan. Magi mafamda kai thokadra haina isada yamna pakhatle. Angang sigidamak mana thawai khobakta hapaga leire. Kaiguma ma siri haina khalo kamai tawni. Mathangi sinda commander tu gari tonglaga Suleyman gi nakta lae. Tanjadu unsu kanna tari. Commander na Suleyman da pot khara piratuna hairai. Pot singje yumdagi aigi nupida thahalakpani. Aikhoigi Ayla di kadom laikre. Tanjadura Ayla su chenthurei. Ma ubada commander du salam kole aduga gari edu amuk thauro hairaga thauduna chatkre. Hojik pidakliba pochai singadu Ayla na senaba phuri firol athaba oirame. Madu ubada Ayla su yamna haraujrame. Hojik larmi singaduga Ayla ga harau sanaminabagi sin khara ulai. Ayla du hojik masam adu tena kakre. Mathangi sin amada Ayla du phamungda hifallaga Suleyman na thoke tawbaga Ayla su hawalai. Maduda Suleyman hairai. Si nangi mafamne nang sida tumu. Bab tarabra asi hairaga Suleyman du thokre. Hojik sin singansi mathang hawkre. Ayla su larmi sing aduga nungaina nuksina loinai. Nungdang amani Ayla du nong kanna khaglakpatuda kidona Suleyman gi nakta changlaktun tumlamme. Ali na Ayla bu phaijup subsin birame. Mathangi numit ni larmi mayam du lepaga mathang magi mapa yorokpada masing chingdu laurai. 53 he haibaga Ayla na 54 loire hairai. Commander aduna attention haibaga yes sir hairaga Ayla du phamnambadagi hawalaga march part tawrai. Asuk koibasi wa machet amatta nganglaktabani. Ayla na masi wa nganglakpaduda mayamsu yamna haraurame. Ayla du matomta chatlaga machinda left turn right turn haina su hairi. Magi matawduda commander du su noi. Commander na lanmi sing aduda hek command tawrapaga Ayla su mayamdugi matung inlame. Tanjadura pepe na kapnaba permission amata pibirabadi nungai jagadabani haina machinda sole. Commander aduna nokpa yabagi ayaba pirakpatuda lanmi sing adu punna noi. Mathangi sinda Ayla du drawing yektuna leingai Mesut ka Suleyman ga changlai. Mesut na hairai. Mahak se Korean su paba ngame. Iba su ngame. Aduga magi mamingna haiba iba hitriba karigino. Aduda Suleyman na magi maming se Ayla kawi hain adum leiba su mahale. Ayla du makhoina Turkish loan amadi mayek sing tamiba horame. Mathangi sin amada Ayla ga Suleyman ga lairik ama yengminne. Mama ne mapa ne aduga macha nupa amane yekpa page adu yoropada Ayla na makhut thillaga hairai. Ima su leite ibung su leite papa khakne asuna papa haina kauraga Ayla du Suleyman da nungsina konsilai. Magi nungsiraba mataw aduda Suleyman su Ayla bu nungsina konsinbirame.
Mathangi sin amada Ayla, Mesut amadi Suleyman du angangi lairik ama yengminnarame. Maduda bicycle yawbaduda Ayla na bicycle hairapaga Suleyman na nangdi bicycle chu masak khangni na hairai. Adudagi Ayla na Suleyman bu makhut paiduna singsillaga mafam amada busili. Aduga fina kuptuna thamliba bike adu hangdolaga Ayla na bike haina masinda laurai. Aduda Suleyman nangdi sida lei kamai khanglino. Sibu kanagino hairakpada Ayla na Sadikini haina khumlai. Suleyman Ayla du sana jarur hairaga thadokre. Sadik tu pakana sangatun hairai. Masin aigi wakan kharta oirasu pothahalle. Nangna gari ki part sing du karadagi laurui. Maduda Sadikna khungangi miyo singdagi laurui hairakpada Mesut na mo khungangi miyo singa onsinaduna paw phaunabase yade haiba khangniba natra. Nangna moidai kamai laurai aikhoigi potchai ga onaruira. Sadikna mo aigi paisana tawraga leirapane. Part sing ase ayamana yadrabane. Aina phajana semjindabasu yararoi. Suleyman mo bike se sema loiraga kari tawgadoribano mafam sida thauba yagadabasu natte. Madura Sadikna sema loiraga yonthokige aduga paisaduna Ayla gi mafi maron khara leibasu yarani haina khumlai. Mesut na mo nangna hiram sida Ayla pusalakli base Suleyman nangi thabaktuda athingba piraktanaba natra. Suleyman mo Sadik nangna tawri base sengna ikaidabra. Nangna purakliba globe sing adusu khungangi miyo singdagi lemna laroklibra. Sadikna hairai natte surgeon aina moigi stop sembibagi mamaloina globe sing ado pirakpani. Aduga Ayla gi mafi marol sing adusu Mana lumnabani haiduna ai sana tugibani. First lieutenant nangna aibu lana adum ubire. Ai puksil sengdaba misak amadi natte. Suleyman amu nangi bag se manghan kro hojikidi ai ha report tawraroi karigumba mathang amu thengnarabadi soidana report tawgani. Asi haram laga Suleyman ga Mesut kadu chatkre. Mathangi senda Ayla adu kakseng da sapot pijaduna sanare. Nakanda lanmi ani khagwari sari lanmi amana hairai. Aikhoi hujikmakidi kaisu tawdri adubu mi kaya amadi sigre. Aikhoina mafam sidagi hingnaga chatpat natraga siba masida kaisu kiningai oide. Aikhoi mihoibase omor natte prophet Suleyman fau siribaduni. Wahaidu tabada Ayla du hawkalaga kan sengkre. Aduga Suleyman amadi Mesut na lairiba mafam adu ladaga kappi. Suleyman na nang kaigi kaplino hairakpada Ayla na kapli tawraga hairai. Moina nang sikre hairine nang sirabro. Danjadura Ali su yoksilai. Suleyman ma siri haibadu kanana hairaklino hangmada Ayla na moina hairini haina berum tawduna khumlai. Magi wahaiduda makhoi ahumdu ngaiha ngai. Aduga wakhallai. Suleyman amu moina hariba Suleyman do aina tiye. Mesut na mu makatarai. Moina hariba Suleyman dudi Suleyman da Sultan dune. Ayla do piri tawraga nang siroidra hairai. Maduda Suleyman na siroi haira Ayla bu konsin birame. Mesut na Ayla bu khara nungai janaba Japan da pubisi hairaklammi. Mathangi sinda Ali, Mesut, Suleyman makhoi ahum tawduna Ayla bu Japan da koiba pubiraklammi. Ayla du mafam du da koiba langba mayam ama tawbadu da yam haraujarami. Magi furit firol mayam ama su leibirammi. Huji hotel gi room amadani Ayla du tumthakre. Mesut na hairai aikhoi di athubada Turkey da chatlagani. Adu nangna mahakse karamna thadoklamgani. Aduga manasu aikhoi bu kamdawna irai laina chatlo haina bidai pirakani. Suleyman du karisu khumde tumlibi Ayla gi khajaida nuksina chupirame. Mathangi sinda Suleyman Ayla ga loinena Sadik lakpa ngairi. Sadik yaurakpaga Suleyman gi pochai tu gari da hapaga Sadikna Suleyman da lon hairai. Sir aina kanamta dati haidri Ayla gi imung manung phangba yabagi oithokpa leire. Mathang sinda makhoi gi base game da amung lai. Ayla su sanaduna leiri. Sadikna mu hairai khungangi miyoi kharana Ayla bu ukre. Magi wadura Suleyman nanga pochai lokthok loksin tawruba kangbudura hanglakpada Sadikna amu sir sarna chathokhiba tanjada nupa ama khak laktuna Ayla gi imung manung lei aduna nupi macha si pami hairambani. Moina hairambada angang si puraktrabadi aikhoi awafamda tagani su hairambani. Asi hairaga Sadikna Suleyman da chi ama pirai. Suleyman chi adu yenglaga hairai. Makhoi do oiningba mi oisanu itomta chatlaga unaruge. Magi wadura Sadikna sir ithanda chatkinu aisu lake ai Korea lon khaga khangi. Makhoina sanariba wari du pepena lon na tarammi. Suleyman namu nang Ayla si yengsillaga leiramu aduga wafam si Ali da su khanganganu. Suleyman Sadikna pirakpa chi adu pairaga Ayla da iriba singsi kari harino amukta para o hairammi. Ayla na chi adu phaktolaga yengba horokpaga Suleyman makha amukta rai. Nang ngasi nungdang simadi phajana leiramu aduga Ali ga radio taramu. Ai nungdang athupa thabak ama leire phat amu halakani. Ayla du nofet tawraga hoi hairai.
ꯑꯗꯨꯗꯒꯤ ꯆꯦꯗꯨꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯄꯥꯔꯛꯑꯣ ꯍꯥꯏꯔꯒ ꯁꯤꯟ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯎꯠꯊꯣꯛꯇꯦ ꯁꯨꯂꯩꯃꯥꯟꯗꯨ ꯉꯁꯥꯏꯒꯤ ꯆꯦꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯌꯧꯔꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯊꯣꯡꯗꯨ ꯑꯉꯥꯡ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯗꯒꯤ ꯁꯨꯂꯩꯃꯥꯟꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯂꯩꯃꯥꯟꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯄꯦꯄꯦꯅ ꯑꯂꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯂꯩꯃꯥꯟꯗꯨ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯂꯤꯗꯨ ꯁꯥꯎꯅ ꯁꯗꯤꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯅ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯥ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯥꯏ ꯁꯗꯤꯛꯅ ꯑꯃꯨꯛ ꯑꯩꯅ ꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯥꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯑꯂꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯦ ꯁꯗꯤꯛꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯑꯂꯤꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥ ꯀꯃꯥꯏ ꯐꯪꯒꯅꯤ ꯇꯟꯖꯥꯗ ꯑꯥꯏꯂꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯨꯂꯩꯃꯥꯟꯅ ꯆꯠꯈꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯈꯪꯉꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯂꯤꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯄꯨꯕꯒꯤ ꯑꯌꯥꯕ ꯂꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗ ꯁꯗꯤꯛꯅ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ ꯑꯂꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯗꯤꯛꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯑꯃꯕꯨꯗꯤ ꯑꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯋꯥꯍꯩꯗꯨ ꯇꯥꯕꯒ ꯑꯥꯏꯂꯥꯗꯨ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯂꯤꯁꯨ ꯁꯗꯤꯛꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯕꯥꯏꯛ ꯑꯗꯨ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯅ ꯁꯗꯤꯛꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯁꯨꯂꯩꯃꯥꯟꯅ ꯎꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯑꯂꯤꯅ ꯕꯥꯏꯛ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯕꯥꯏꯛ ꯀꯣꯜꯍꯤꯡ ꯏꯀꯥ ꯀꯥꯕꯁꯤꯕꯨ ꯌꯥꯔꯤꯕ ꯖꯥꯠꯂꯣ ꯁꯗꯤꯛꯅ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯕꯥꯏꯛ ꯑꯗꯨ ꯁꯗꯤꯛꯅ ꯊꯧꯔꯒ ꯕꯥꯏꯛ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯁꯥꯏꯠ ꯀꯥꯔ ꯑꯗꯨꯗ ꯑꯂꯤꯗꯨ ꯇꯣꯡꯉꯤ ꯁꯣꯝꯗꯁꯨ ꯁꯨꯂꯩꯃꯥꯟꯗꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯁꯨꯂꯩꯃꯥꯟꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯠ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯂꯩ ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ ꯍꯧꯖꯤꯛ ꯁꯨꯂꯩꯃꯥꯟꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯂꯒ ꯃꯉꯛꯁꯝ ꯃꯄꯥꯗꯅ ꯊꯥꯡ ꯊꯝꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯂꯤ ꯑꯃꯗꯤ ꯁꯗꯤꯛꯇꯨ ꯌꯧꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯂꯒ ꯑꯂꯤꯅ ꯂꯦꯡꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯛꯎ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯂꯤꯅ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨ ꯀꯤꯅꯕ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕꯗꯨ ꯑꯂꯤꯅ ꯁꯨꯂꯩꯃꯥꯟꯕꯨ ꯍꯧꯒꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯗꯤꯛꯇ ꯕꯥꯏꯛ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕꯁꯨ ꯈꯪꯍꯜꯂꯝꯃꯤ ꯁꯣꯝꯗ ꯁꯗꯤꯛꯇꯨ ꯕꯥꯏꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯂꯤꯒ ꯁꯨꯂꯩꯃꯥꯟꯒꯁꯨ ꯊꯣꯔꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯀꯟꯅ ꯆꯦꯜꯂꯛꯏ ꯌꯦꯡꯅꯕꯁꯤꯡꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯕꯥꯏꯛ ꯑꯗꯨ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯏ ꯑꯂꯤꯅ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯅꯇꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯪꯂꯛꯄꯗ ꯁꯨꯂꯩꯃꯥꯟꯅ ꯑꯩꯗꯤ ꯑꯥꯏꯂꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯆꯠꯂꯨꯕꯅꯤ ꯈꯨꯝꯃꯛꯏ ꯁꯣꯝꯗꯁꯨ ꯀꯃꯥꯟꯗꯔꯅ ꯐꯥꯔꯁ ꯂꯦꯐꯇꯦꯅꯦꯟꯠ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯄꯦꯄꯦꯅ ꯁꯨꯂꯩꯃꯥꯟꯗꯨ ꯗꯥꯏꯔꯤꯌꯥ ꯇꯧꯕꯒꯤ ꯇꯣꯏꯂꯦꯠ ꯆꯪꯈꯤ ꯍꯥꯏꯖꯤꯜꯂꯝꯃꯤ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯑꯂꯤꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯃꯈꯣꯡ ꯍꯥꯝꯊꯔꯤꯔꯥ ꯍꯥꯏꯔꯛꯏ ꯁꯣꯝꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯕꯥꯏꯛ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯄꯗꯨ ꯎꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝꯗ ꯀꯃꯥꯟꯗꯔ ꯑꯃꯗꯤ ꯃꯦꯁꯨꯠꯀ ꯂꯣꯏꯅꯅ ꯄꯦꯄꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯂꯩꯃꯥꯟꯗꯨ ꯇꯣꯏꯂꯦꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯏ ꯁꯨꯂꯩꯃꯥꯟꯒ ꯑꯂꯤꯒꯗꯨ ꯃꯈꯣꯡ ꯍꯥꯝꯃꯨꯕ ꯁꯥꯔꯒ ꯊꯣꯔꯛꯏ ꯁꯨꯂꯩꯃꯥꯟꯅ ꯁꯥꯔ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯃꯦꯔꯤꯂꯤꯟꯗꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯛꯄꯗ ꯑꯂꯤꯅ ꯉꯛꯅ ꯀꯅꯥꯅꯣ ꯃꯦꯔꯤꯂꯤꯟ ꯍꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯃꯥꯟꯗꯔꯅ ꯑꯃꯨꯛ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯃꯦꯔꯤꯂꯤꯟꯗꯣ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯏꯁꯩ ꯈꯔ ꯁꯛꯀꯅꯤ ꯀꯣꯂꯣꯅꯦꯜꯅ ꯍꯥꯏꯕꯗꯒꯤ ꯅꯈꯣꯏꯁꯤ ꯃꯥꯒꯤ ꯐꯦꯟꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯂꯤ ꯅꯪꯒꯤꯗꯤ ꯃꯤꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯂꯩꯃꯥꯟ ꯅꯪꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯃꯥꯟꯗꯔꯗꯨ ꯆꯠꯈ꯭ꯔꯦ ꯀꯃꯥꯟꯗꯔ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯂꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯦꯔꯤꯂꯤꯟꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯔꯛꯄꯗ ꯁꯨꯂꯩꯃꯥꯟꯅ ꯅꯪꯅ ꯉꯥꯎꯖꯕ ꯃꯦꯔꯤꯂꯤꯟꯗꯨꯅꯤ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯂꯤꯗꯨ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛ ꯃꯦꯔꯤꯂꯤꯟꯒꯤ ꯏꯁꯩ ꯑꯗꯨ ꯌꯦꯡꯕ ꯆꯠꯄ ꯐꯪꯗ꯭ꯔꯕꯗꯤ ꯃꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯂꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯍꯥꯏꯕꯗꯨꯗ ꯄꯦꯄꯦꯅ ꯑꯂꯤꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯁꯨꯂꯩꯃꯥꯟ ꯊꯣꯔꯛꯄꯗꯨꯗ ꯑꯂꯤꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯨꯂꯩꯃꯥꯟ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯨꯃꯤꯠ ꯑꯁꯦ ꯉꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯁꯨꯂꯩꯃꯥꯟ ꯑꯃꯨꯛ ꯅꯪ ꯇꯞꯊꯧ ꯅꯨꯄꯤꯗꯨ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯂꯤꯗꯨ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯈꯥꯝꯃꯛꯀꯅꯨ ꯍꯥꯏꯅ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯁꯨꯠꯅ ꯃꯦꯔꯤꯂꯤꯟꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯄꯗ ꯑꯥꯏꯂꯥꯁꯨ ꯄꯨꯒꯅꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤꯗ ꯃꯦꯔꯤꯂꯤꯟꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯂꯧꯔꯛꯇꯨꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜꯒꯤ ꯂꯤꯞꯁꯇꯤꯛ ꯃꯔꯝꯁꯨ ꯐꯣꯇꯣ ꯑꯁꯤꯗ ꯇꯥꯍꯜꯂꯛꯀꯅꯤ ꯑꯂꯤꯗꯨ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯤꯕꯨ ꯑꯅꯧꯕ ꯐꯣꯇꯣꯔꯥ ꯃꯥ ꯃꯁꯥꯅ ꯄ꯭ꯔꯤꯟꯠ ꯇꯧꯔꯒ ꯊꯥꯔꯛꯄ꯭ꯔꯥ ꯃꯥꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯇꯧꯕꯤꯌꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯃꯗꯨꯗ ꯃꯦꯁꯨꯠꯅ ꯁꯣꯏꯗꯅ ꯇꯧꯍꯜꯂꯛꯀꯦ ꯐꯣꯇꯣ ꯑꯁꯤꯗ ꯅꯪꯒꯤ ꯃꯤꯡꯁꯨ ꯊꯥꯍꯜꯂꯛꯀꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯂꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯏꯁꯩ ꯃꯐꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯦꯁꯨꯠ ꯁꯨꯂꯩꯃꯥꯟꯗꯨ ꯃꯅꯤꯡꯗ ꯂꯦꯞꯂꯤ ꯁꯨꯂꯩꯃꯥꯟꯅ ꯃꯦꯁꯨꯠꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣꯇꯣꯒ꯭ꯔꯥꯐꯁꯦ ꯂꯧꯗ꯭ꯔꯕꯗꯤ ꯑꯂꯤꯅ ꯑꯩꯉꯣꯟda ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯥꯏꯂꯥꯕꯨ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯇꯣꯡꯍꯟꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯁꯣꯝꯗ ꯑꯂꯤꯗꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯆꯨꯔꯨꯞ ꯑꯃ ꯊꯛꯂꯒ ꯃꯦꯔꯤꯂꯤꯟꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯤ
Somda amung Marilyn na mai leithorok tanjada Suleyman na Ayla du khut hayu haiduna hahelami aduraki Marilyn na uraduna Ayla bu stage mathakta kahalai Ayla na magi photo ama paibdu kari tau haino hanglami maduda Ayla du kari sukhumde Marilyn na autograph yu haira hangbada Ayla na hoi haina khumbadagi Marilyn na autograph tu kanagi oidoino hangbada Ali yu harakpadagi for Ali haina tharame aduga Marilyn na masagi mingdusu irami aduga microphone da this is for Ali haina lauthorai aduga amung Marilyn na photo aduda magi chimban maram tahalura harakpada mayamna tahalu haina laurakpadagi photo aduda magi simbal gi lipstick maram du tahalame somda su Ali na Marilyn gi photo yenglaga nungai ba wakhal amada tawringa sniper amana selakpadagi Ali do khudakta sirame Suleyman du Ali gi mongpham da laktuna kaplame Marilyn na autograph irakhiba photo aduga laiga punna Ali gi mongpham du da katle mathang sinda Ayla du Suleyman amadi sadika loina na telanga paiduna lairi mathang gi sinda larmi mayam du folen tawraga commander na larmi singda wa khara haire aikhoina mapham masida lairakliba si chahi pharakle aikoi gi thauna pharaba larmi kaya amasu thawai thakre makhoi gi thawai na ingna chingna mapu gi nakta leiba oisanu hujikti aikoi amung yum hanbagi tanja adu yoksilakle naungna lakadaba larmi sing aduna amu aikoi gi ihut silhauragani nakoi mayambu aina han thagatjari aina nakoi da soikiba yaurbasu ngakpiyu mathangi sinda Sadik Suleyman amadi Pepe Ayla makoi punna lairingai Mesut su changlai ma ubada Sadik na hairai second unit ki troop sing yauraglagani haibasi chumbra sar Mesut namu hoi chummi makoi na aikoi gi ihut amuk silhaugadabani aduga aikoi amuk yumda hankigadabani Mesut ki wadu tabada Suleyman hairai wafam du tabada yamna nungai sar aduba aihakti matam khara mafam asida leithaukhige aduga ai turgumba ama chaluraga satlakani sar Mesut na Ayla da yengnaga hairai Suleyman nangna lawriba warep tu khara thumandra mana adumna hairakliba gi maramdi Suleyman lehauge khallibadu Ayla gi khallagani haibadu khangbagini mathangi senda Suleyman du Nuran da chithi ama iduna tharame chithi adu da hariba warolna aigi nushirabi aikoi mafam ama amu honglaga chatpa tare mafam adugi address su envelope ta irabani nangna chithi se phangba matam sida aigi pawa sisu yum yoramlagani nungti numit khudingi nangna khanba isai aduga adongi paw singsu alina thamlamba radio asida adum tare aina nungti gi nangi wakhal su khalli nang matam kharadi khangko Nuran chithi edu paringe magi uncle du thonga per hangdolaga yengai maduda Nuran karisu tawdaba saduna noksin nei hujik amu Pepe amadi Sadikna chatlam daida Ayla ga nuksina wari sabadu lei Pepe du Ayla bu nuksina kolaga kappi makhoi du gari da tunglaga hek thauba haubaga bye bye tawrami Ayla so nungai taba sakwam amag loina bye bye tawrame hujik chithi edu gi makha amuk tarai aikoi gi commander gi matung ina reng nemba lami singsu mayim da thakre anauba Europa sing adu aikoina amuk training piribani aduna ai mafam sida matam kitang leithadaba yadre Suleyman chithi edu da hairliba wa adu Ayla gi khalla lehore haibadi nungaitrabani na oida ba haijilibani mathangi senda Suleyman du mayum lom dagi chithi lakra hangmada lakte hairei somda so amuk Suleyman gi mapadu yamna saurame mana sida laklaga chatki haidabi adum chatkibani fare ai madugi dama aikoi chauthokjaribani adubu ma hojik halakwa yarena magi mathaudo loirabadi hojik ma luhong kai hongba matam oire mapana luhong ba hairibadu Suleyman ga piklingai dagi tinarakpa nimet ka luhong magi wani Suleyman gi mamana amu hairai moina haibada Iskenderunda maga nushinajabi ama lei hai mathangi sinda Nuran du thawai nungaitana leiri magi manakta iklan su leiri aduga makoi ani radio tare tanja adu Nuran na khanba isai ama radio da lai anchor aduna su isai du Nuran na khalakpani aduga isai asi hoji North Korea da leiriba NCO oina thabak tawriba Sergeant Suleyman da dedicate tawbani haina lauthorai Suleyman su somda radio du tare bani aduga asomda su radio da adumna lauthorapa du nimet su mathwai ni amna nungairamde Nuran gi uncle su radio du loina taribane nimet su mamana themjin birame mamana hairai nangna waribado aisu khangi nang ka henna ninghanaganu maha foreign da leiba pamkre mi ani punna leige hairabadi waise harapaga nimena marak thatuna hairai ima yare lepiro ma aphaba mini aina angang oiningai dagi hauna mabu khanjarapani mana nungai yaifana leikhraga ai penthokjarage somda su Ayla na Suleyman da isai sina haise kai hairi no papa hairai madura Suleyman na halak o hairibani haina khumlamme adadagi Ayla na amuk kadai da no handoisi hairakpada Suleyman na yumda hala o hairibani aigi su yum lei haina khumlai Ayla do Suleyman gi makhutu ta kollaga nang halladoira papa haina hairai Suleyman Ayla bu nushina konsin biraga nang yaudana ai halloi haina khumlai mathangi sinda commander na Suleyman bu koksilaga nganglammi
Nangna sidagi chatlu yadribase karino Nangna chaningdre haraga hekta yaba nate masi order ni Nangna lanmi ama oina lairiba makai order in ba haibase lanmi amagi mathauni masi nangna inba ngamloi haraga nang thabaktagi resign tawba taba Suleyman amu sir aina kamdawna resign tawgani ai yumgi oiba responsibilities mayam ama leiri commander tu namu madumangni aina haiba pamlibase nang makhoi gi karisu khandrabra moina nangbu halakpa soidana pamnongani Suleyman amu aina Ayla ge su khanpham thoktabra aingonda mana nungsina papa haina kauri hojik ma ai yauduna mafam amata da chatlu haiba yararoi moina Ayla pugi haiba yarabadi ai ma bu puraga yumda hankrage handakti commander du sauna makhuna table da thillaga hairai wa makha taragomsi Ayla se Korean ni aduna mafam sida adumak leigadabani mathangi sinda Suleyman du colonel na kaure haiduna magi kada lai mafam du da commander amadi Mesut kalwena na orphan school chalaiba Miss Jimin su leirami Colonel na hairai irai numita jahas ama mafam si thadolaga chatkrani maduda nangsu yaukhinaba tawro aikhoi kaman khudima numit tarani gi matungdagi di anauba Turkish officer da sinergani aduna nang mafam sida leithaba yararoi Suleyman amu aina chatkhraga Ayla gi mafam da kari thokani haiba nakhoina kari su khangdre commander na mu hairai aikhoina haikhibagi matung inna orphan school ama suwon da semgatle mafam duda Ayla su leiba tare sida lariba nupi asina school du chalaibani Miss Jimin na Ayla gi phirol purakpadu Suleyman da pirami phirol adu Ankara school gi uniform ne colonel na mo hairai Ayla gumna aikhoi gi lanmi singna thengna rakhiba angang singdu Miss Jimin da loina sinakhrabani nangsu masida yaningdaba tawraganu harau harau yaw masi Ayla gi phanabani Suleyman amu adubo Ayla na wafam si irai laina yarakloi aduga aisu mana laigadoriba mafam du yengba pame colonel na wa haige tawbada Mesut na marak thatlaga hairai ai maga loina na chatke colonel madugi damak kaisu wabi gano asumna Ayla bo Ankara school da thinba lai changlam dai tu da Suleyman na Ayla da hairai aikhoina sida lakliba si kari gino khanglabra Ayla sida nangi marup mayam ama thengna gadoini moiga nanga unahandoini nangi miska mafam si yengba pamdro Ayla tu lehauba talli haiba kum mangak hairai Suleyman na makha mutarai ado aiga punna school asida changbadi yaroi tanjadu da angang mayam ama ojana purakpadu urai adudagi Suleyman amuksu makha tare tu yengo namanabi mayam ama sulaise moi su punna chalise nang kai su ki ganu chalo moina nang se yam ki haina khankrani moina nang se papa yaudrabadi school lakpa ngamda jala haikhrani hojik Ayla su school da changkhro haibadu yarame Ayla do Miss Jimin na makhut samduna pusilai maningda Mesut amadi Suleyman su inarei Mesut na Suleyman da hairai mafam se yam phare ma sida leijabana nungairani Turkish army singna su mafam sida mateng pangni Suleyman do mabungning nungsibagi maithong do maksilaga mangakta magnuami Miss Jimin na Ayla bu room mathang pusindre yenghalle asum lakpada isai sakliba room adu ubada Ayla du chensinduna thongnawdagi yengi piano khongmagi music tu da Ayla su nungaina tarame Suleyman na manak changlaga hairai anthem se yamna thongna piba anthem ni maduda Ayla na anthem haribasi radio to lakpa isai du ko manabra hanglai maduda Suleyman na mani aduguma isai ni kaiguma nangna anthem se mayamdagi hena phajana saklabadi ai yamna harawgani Ayla du nokphet tawna mangak adu nomlaga angang mayamna isai sakliba kadura chensin khre Ayla du thongnaw mayada lebliba Suleyman da yengnga isai adu sakpa yaukre Ayla bu hondoklamnaga chatlani khallubada Suleyman gi maithong du nungai tabana pik thalle Suleyman mapira chianna kadudagi mapanda thorai tanjadu da Ayla na papa haina korokpadu da chatlamba Suleyman du chaplepe Ayla du kaplaga Suleyman gi manakta chensilai Ayla kaplaga hairai papa nangna ai thadokloi hairaga ai thanamnaga kari chatlibano Suleyman na se kapkanu ai nang hondokloi ibani mafam si thadoklaga punna chatkrasi asumna Suleyman na Ayla bu pudur lai hojik Suleyman gi kada mu lai Suleyman na magi chaurpa suitcase adu makhun macha ama hangdoklami aduga hairai nang manung sida laibada kharadi wagani adubu sordi phullaroi aduga nang jahas manung da makhol thorapa yaroi tumin leigadabani ko Ayla su mamit kuplaga hoi hairai mathangi senda Suleyman du chanaba jahas khampham adu lai maduda officer aduna nangi suitcase yamna chawi kari yaurino hanglai wahai du tabada Suleyman du Ayla yawbudu khangkhitra haiduna maithong du maksili madudagi officer aduna noglakpadagi Suleyman su nokphet tawraga hairai pot mayam ama yawre aina Tokyo chatpada leirakhiba pot na yambani nangna yenglingabadi ai suitcase hangdoke officer aduna amu tekta kaidaba oyu haina nokphet tawrakpadagi Suleyman du sor khara hondoklame Suleyman da sa ama kokle khanna nokphet tawraga chatpa haubaga maningdagi Mesut na Suleyman haina kaurai adubu ma khumdabi adum chali
Miss Jiminsu Mesut ka puna laklibani Mesut na magi mangna thatlaga nupi macha du kaida laikhre haina hangami Suleyman karisu khumde Hauzik Suleyman ga wari sanakhiba officer aduna singnabadagi suitcase atu hangdo haina makha taba lami kharada order tawrami adudagi suitcase atu hangdoluba matamda Ayla yawbudu uramme Matang sinda Mesut ka Suleyman ga du wari sare Mesut na sauna hairai nangna tawrani basi karino mayamna nangbu yamna nuksibani aina mipum khudingda haijabadagi hojikpudi nangi mathakta complaint amata file tawrakloroi hojik aina pamni base nang jahaz aduda tonglanga yumda gyan tana hankro Suleyman amu hairai aina mafam sida la laklamdai mikup aduda yumgi miyoising aigi nuksiraba mi mayam adu kautholo haiki ai makoina haibado tawki hojik amu yum halamdai sida pumnamba kautholo haina amu haire ali su aibu thadokduna chatkhre masidagi hena ai amu waba pamdre aduga ai Ayla bu thadolaga chatpa pamde aina pamlabasu mana kaidonungda yaroi Mesut na mo hairai madi angang ne aphapata karino khangdribani lan asisu loiraklagani yumda hallo nupi thiraga nangi punsi ama selama tungda mafam sida amu lau Ayla sumagi pongnapam lamdam sida laijasanu masina magi aphaba oigani nang wakhan munna khallo u sardi magi laihaw aduda hawbana hena phabane Suleyman amu nangna hariba singdu tasengna maram chai khanbra Mesut na nofet tawraga amu hairai aina nangbu thaje nongmadi nangna mabu thiba mafam sida soidana lakani haiba khange mathangi senda Suleyman du chatnaba sem sare Ayla mapi ra chena sut kappadu ubada Suleyman na hairai kapkanu nangna kaplabadi ai yamna wai hujik kaplabasu aina chatkhraga kaploi haina nang promise taw Ayla du mangak nomi Suleyman na promise hayu harakpadagi Ayla su makhol isi siraga promise hairai Suleyman amu hairai aina chalamdai mikup sida wasaklibasini aina nangbu lawba amuk soidana lakani aikhoi ani kaidawnungda kainaba yaroi Ayla du makhol isi siraga promise hayu hairai Suleyman su promise hairame Suleyman na makha mu tarai mapa oibasingna macha singbu uningduna ta leibane mama mapa singna hinglibase macha singi damaktani Suleyman na Ayla bu nuksina kombirami Suleyman du Ayla bu thanamlaga thawai nungaitana khong thangdokwa hurai Ayla su hiki kaptuna lehawi Suleyman du jahaz adu dagi Korea maikairom yengtuna nungaitana unglaga le asum lakpana hujikti Suleyman du Turkey railway station jore mafam aduda kelan amadi iklan du mabu lapa ngaituna leirame kelan ga Suleyman ga du nuksina lengonarame Suleyman na iklan na siriba engagement ring du ubadagi congratulation hairai aduga mu Nuran laktriba karigino magi paw amata su ifamda khangalakidre ma lakpa yadabagira natraga surprise party ama silibra hairai magi waduda kelan du maithong maksille iklan amu hairai aikhoi ani khakta natte engage tawribase Suleyman wapamsi aikhoina nangonda haibadi nungaidre nangna sana adum gyan tajaro Suleyman mathangi sinda Nuran ga Suleyman ga unarami Nuran na hairai aigi uncle na radio du takhre Suleyman hairai uncle na radio taraga kaidawrage nang pumnamak haiba yadabro nangna karimta haidriba kaigino ai sibo huran bro ai se yam phatta bro ai sibo thamoi sengdaba miro Nuran amu hairai nang huran ba mi sunatte nang phatta ba mi sunatte aduga nang puksel sengdaba mi sunatte adubu nang se na saki na thaudi masak khangde Suleyman nang din nangi punsigi yamna maru eba thabak asidagi leithoknaba honnai nangna mafam duda makha tana leithage khalakpaduda nangna sana munna khantha jahodabani aina su nangonda aibu thadokuna chatkidana basu kayara khaijakhibani aibu nangna care lawbadagi angang aduda hena care lawe yengo aigi ifamda engagement ring se pirakle adubu aina thajai nangdi medal kaya ama soidana phanglamgani haina asi haramlaga Nuran du chatkhre Suleyman Nuran du engage tawkhre tabada aduki matik thamoi kairame sigi matung Suleyman su mapana pamjaba nimet ka luhongkhre aduga thamanga gi matung makhoi ani punna Istanbul da lai Suleyman thabak ama chatnaba thorai nimena kaigum khara chago haibada Suleyman na adugi matam leitre harai hujik Suleyman du Istanbul da laiba honorary consultant of South Korea da lai adubu mafam tudi pung mapan dagi hangbani harai adubu mana laglibadu pung mapan taram dabadagi mafam adudagi amuk thorai mathangi numit amanda Suleyman du thabak chatke thorakpada nimena ngasidi cha sida oisu thakko kaimta chadana chatpa yaroi ngasidi wari khara chu sasi nangi thabak to ibani tanaraga tawsi harai Suleyman na hujik Ayla gi maramda nimeta wari pumbali rami Ayla kamdawna thengnarakpa Ayla gi nuksiba maithok mawong mato loina hairame magi wari du nimesu nongna tarame Suleyman amu hairai aina nupi macha aduda mabu lawba soidana lakani haina wasaklam le nimen amu hairai nangna nupi macha atugi damak tawribado ai yamna nungai hujikti ibani luhonglabani aibusu nangi nateng panghanbiyo Suleyman amu
Kamaina nangna mateng pangani nimena amu Ayse nangi nupini nangna wasakpa haibase aina wasakpaga chap mane Aisu karino nangi angamba mateng pangani Nimet su kochen chen duna Aylagi mari khong thijin ba horai Matangge senda Suleyman ga Nimet ka du Turkey gi mathak thongba officer ama una balai officer aduna hairai Hujik war si makha chathari bana paw phawna ba khara wana thoe aduka Ayla haiba mingsida aikhoina thigat bagi othopa su daitre Suleyman amu magi maming ne Ayla hairibase atopa maming amata leite officer aduna mo hairai adubu hujiki oinadi aikhoigi oiba pambai amata leitre nangi laibakta tamlamduna amuk thengnabadi oisanu nangna mafamdura chatlaga yenguba natraga di khara warani aina ankara school da sithi di thakrabani moina yam thuna pakhom pirakani thajai mathangi sinda Suleyman ga Nimet ka du hiptuna leiri Suleyman hairai mabo magi mingdo kawkhraba jala Nimet nangi babana nangbo thirakle hairabadi magi mingdo soidana hairakani Nimet amu mana nang kaisu kawramloi aishu nupini khangi nupi amatana magi bababu kawdabane Suleyman amu lana si hek loibaga aina suti lauduna mafamduda soidana chatkani ai ma yam uningi Nimena chatkadoribadu hangar handada hapta ani di changlani asuk sangba suti si kamdongna lawgani atoba pambai ama yengsi Suleymana ai sumunna khalibani aikhoigi state na fau mateng pangma ngamdraga ai itomdana di kamai tawgani Nimena amu thabak se natomta tawgadaba nate Suleyman se pothanamba tawsi thabak se matam kharadi changani mathangi senda ulaglibasi chahi 93 ki matungni hujik Suleyman amadi Nimet tu ahal oire ulagliba matam asina August 17 1999 numidang du makhoina lairiba mafam aduda nongalamdai pung 3 minute ani chatpada juar kan habadagi mayamdu mapan loina thoraki mathangi sinda nongan bagi saktamamu ulai juar hakibagi mayamdu yum manungda changbi khinu haiduna lambi gi mataida loina phamduna leiri Suleyman du sum phalambadagi ka manung aduda changkhre magi macha nupina changkhinu haina khambadu taramde Nimet su matung inaduna changlaktuna hairai angang singna thawai wana hore Suleymana Ayla makhoini kamina khiba photo du puthoktuna yenglaga masisu aigi ichani hairai Nimena tablapna Suleyman haina machinda kaurei Suleymana makha muktarai lanphamdagi thawai hingduna laglaba aigi ifamdadi siba haibasi kaisu khandre kaidamungda aikhoina asiba kawba lai adudagi nanthoktura chenba sungamloi matam se kuidriboi khanbani adubu chahi 50 mapung pharakle aikhoi nongmadi soidana sigani Nimet adubu aina magi mafamda sakhiba wasaktu ngaktana sibadi pamde mathangi sin amada Suleyman amadi magi mamanaba sing phamni debi aduda su juar hakhibagi Turkey pumba ati akai marakta mi kanbagi thabak kanna chathari aduga Korea dagi su mioi kya laktuna mateng pangni haina yaurei maduda nupa amana yengo makhoi se kaya da bukchel chawribano nangi nacha nupi du su sida laglaga mateng pangba yauramba su kanana khangba wahai du tabada Suleyman du tebi aduda munne yengi Suleyman mayum jaroklaga mi kanbagi pawdo amuk tebi da yengi aduga sigi matung amuk Korea da mana leiringai kapkiba photo sing adu su yengi mathang chen udaklibase June 29 2002 ni Korea amadi Turkey FIFA World Cup ki third place ki match sanabadu Suleyman TV da yenglame matam tu da moigi yumda makhoi ga khangnaba mama macha ani khak laklame Suleyman gi macha nupi na mama ga langminarba nupi edu da hairai aigi baba na Korea nupi macha ama thengnaraki nupi macha do mana thiraklibase chahi phana kuire lakliba nupi edu gi mama na mo hairai adudi kamaina thidoino ma thigi hairabadi mafam tu da chatkadaba ngaire adubu mafam tu da chatpa haibasi araibadi natte Suleyman gi macha nupi na mo hairai aduni mafam do mina pa hekta chatnamba su natte nupi edu na mo hairai ma hujik leirabasu ahal oiramnani kanana ma hingli natraga laikhidre kamai khangni Suleyman gi macha nupi na mo hairai adumangni ai amadi aigi yamna su hanjin sin hairibase adubu baba na sungta tade Nimena adumaina haiganu nangi baba se saure hana ingit tawe Suleyman sumogi wari du taning draduna World Cup yengni badu volume hauna lekhalai mama na haibadu ta dabida Suleyman gi macha nupi du na mo hairai kanana khangba ma siramba su yare punsi haibache tambanga manatte mina hairiba singje chummi asi haram laga Suleyman gi macha nupi du hawatuna thokre mathangi sinda Suleyman du World Cup yengai tumthakre tanja du angang oiribi Ayla du laktuna papa ai sida leire hek hairakpaga nakal nagi Suleyman hawdora potra mikap thorei magi nupi Nimet na hairai journalist la kari no khangde Korea dagi call ai Suleyman moina society da pu suba anniversary ge interview tawi hai moina Ayla fangnaba honabada mateng pangi hai moina aikhoi ga wari saba pame hairai mathangi sinda journalist oiriba Miss Ozgi ga Suleyman hoiga society da unarame Miss Ozgi na hairai ai amadi Korea gi aigi kalik Sangjun ga pullaga Korean War gi matangda documentary ama puthoknaba honari ngasi se humpu suba anniversary ni na aikhoina mafam du da kai kai thoki haiba
खंगनबा अहल ओइरबा लानफमदु यावरबसिंगदु थिजरपने जर्नलिस्ट अदुगा फमिननिबा अहल अमना नाकंदगी हैरई अतैदा हंगुबदी मोइना कमाइना मी हाट कमाइना लांथेंगनरकिबा यंगनाबना मखोइगी लालमिसिंग कमाइ हाटखिबा सिगी वारी गाक्ता तम्मे अदुबु आइना आइगी मरुप एनसीओ ओइबा सुलेमान कौबा अमना नुपी मचा अमा कनबिरकी हाइना मोइदा तम्बने मिस ओजगीना अमु हैरई वारीसे ताबदा आइना खंगनिंगबना लांगतंगनखी आइगी कलेक्टा हुजिकता हाइरमदा गाइरबने अखोइ नंगी वारीदुगी मतांगदा डॉक्यूमेंट्री अमा पुथोबा पामे अदुगा आइलागी खोंगो लीबसु पाम सुलेमान करिसु खुमदना ले मिस ओजगीना अमु हैरई नंगना अखोइगी इतेंग पांगलाबदी आइलादो सोइदना फंगने सुलेमान अमु नोइना अदुमना हाइरकनी हाइबसे आइदी थाजरुदबने मदुमक्सुनि आइना असुक कुइबा मतमसिदा निंगजदुना लागलिबसि अदुबु मखोइना हाइबदा मागी मिंगदु अमा थोनख्रे हाय मागी मिंगदु स्कूल अदु थादोख्रबा मतुंगदा सिनखिबा ओइरा माले मिस ओजगीना अमु मदुगिदमक कैसु वागनु सुलेमान हौजिक लोइना अहोंगबा लैरे अदुबु रेकॉर्ड आर्काइव्स दी लोइना लैरिदना अदो नंग आइलागी फोटो दी लैब्रा सुलेमान नोफेट तौरगा मागी एल्बम दा चेक्सिन थम्मी हैरई मिस ओजगीना अमु हैरई अदुमगनी अखोइना ताबा पामलिबसे अदुदी अखोइ हौजिक थाबकसी हौबा यारद्रा असुमना सुलेमान आइलागी मरमदा वारी छाबगी मवोंग अदु उल्लगा मथंग सिंदा मिस ओजगे संगजुंगा कोरिया दा लाई हौजिक उलकलिबा मफम असि साउथ कोरिया गी सिओल हारिबा मफम अदुदनी मखोइ अनिना थुंगलरिबा मफम असिना सिओल दा लैबा नेशनल आर्काइव दनी आर्काइव मनुंग अदुदा चंगलगा मखोइना थिजिनबा हौरई मिस ओजगे गी खोंजेल ना हैरई आर्काइव सिदा मैहौ लांपोक थोखिबना मरम ओइरगा अयाम पोचैदी मांगताख्रे अखोइना पामलिबा इन्फॉर्मेशन अयामबदी मांगख्रे सुंगजुन अमु अनकरा स्कूल शटडाउन तौखिबसिना अखोइदा हेना लुबा थाबक अमा ओहल्ले आइला हाइबा मिंग असे मा मसा नत्तना खंगबगी उपाय लैत्रे अदुना हुजिक मागी असेंगबा मिंग करिनो हाइना थिबा तारे हुजिक मिस ओजगे अमदी सुनजुंगसु हलकले मिस ओजगे ना हैरई स्कूल दुदा तमलंबा हुजिक हिंगदुना लैरिबा छात्र सिंगी मनाक्ता चलुबना चुमैद्रा मोइसिंग अदुगी मरक्ता आइलागी क्लासमेट यावरमलबदी माबु निंगसिंगबा सोइदना यावरंगनी सुंगजुनना आइसु अदुमना खल्लिबनी येंगो सिगी लिस्ट से आइगी असिस्टेंट ना थिजलकनी तंजादुरा असिस्टेंट अदु चंगलतुना लिस्ट अमा मुपिरई सुंजुंगना मु मखा तारई मतमदुदा स्कूल दुदा तमलंबा छात्र तरुकी मिंगदु अखोइना थेंगनरे मोइना स्कूल अदु थादोख्रफाव मखोइ मसेल पाव अदुम फाउना याय मखोइ चही खुदिंगिसु अदुम उनै याय मिस ओजगीना मुहरई आइना खनबदा मोइना आइलाबु सोइदना निंगसिंगलमगनी अदुना अथुबदा उननबा तौसे मथंगी सिंदा मिस ओजगे सुलेमानगी युमदा लाक्तुना वारी सारमी मागी लैपटॉप तु फाक्तोलगा हैरई अनकरा स्कूल अदुदा तमखिबा मखोइ खरा थेंगनरे मखोइ सिंगचे आइलाना तंबा मतमदुगा चमाने असी हारगा वीडियो अमा यंगहल्ली मिस ओजगेना टर्की मरोलदा हंदोई मोइना हारिसे आइलाबु निंगसिंगले हाइबने टर्की गी लानमी अमना माबु पुरकलंबनी मा कासिल अमदा तुमिन्ना अदुम फमलगा लै मा अखोइगा वा अमता ngangnade माना मागी बाबाना माबु लौबा लाकनी अदुम हाय ओजाना अखोइदा टर्किश एंथेम तंबीबा मतमदुदा खकनी माना अखोइगी मरक्ता यावरिबसी मयामगी मांगदा फमलगा माना एंथेम दु मयामदगी हेना हौना सकलिबनी अदुगा माना अमु कैगुंबा एंथेम असे फजरा सकपा हैरबदी आइगी बाबाना यामना चौथोकसगनी सु हाय सिगी मतुंग अनकरा एंथेम अदु सकपगी वीडियो दु उबदा सुलेमान दु ममितगे मपी सिंथरक्तुना पिकलिंगा आइलाना अनकरा सकपगी सकतम दु उरई सुलेमान कपद उबदा मिस ओजगीना हैरई मसीदी हौबदा गाइरी माबु फजना खंगबा मियोय अमा सोइदना थीकिनी आइना हाइबदी कैगुंबा माना सिरंबा वाहाइदु मपुंग फाद्रिङै सुलेमान मा हिंगनी हैरई नाकांदगी सुलेमानगी मचानुपीना मु हैरई नंगनादि माबु हिंगलंगनी खल्ले अदुबु हुजिकती मागी असीबा हक्चांग नत्तना कैसु थेंगनररय मिस ओजगीना एक्सक्यूज मी हारगा थोरकपा होरकपदा सुलेमानगी मचानुपीना खामलगा हैरई मिस ओजगी नंगना मफम सिदा लागलगा आइगी बाबागी मफमदा वारी लीलिबदो आइगी बाबागी थमो यामना सोकनी अदुना मखाताना मसिगी थबक से तौरगनो मिस ओजगीना आई भाब तारे हारकपगा सुलेमानगी मचानुपीना साउना थोंगदु थिंजिल्ले माना ममाई लैथोरकपदा सुलेमान लेपतुना लैरमी सुलेमानना साउना हैरई कैनो नंगना nganglibo wangang changang karamba sajano adubo aigi wasak ama lei mapa oibasingna masasingbu uningbagi maina chapale aduga mapa singna hinglibase masasinggi mafamda haidokhiba wadu ngangnabane aina nang amadi nangi nabungi damak karisu taudrabo ai haksi ahal oire wakhanna lining oiraga aisi sigrani haina nangna kirira kiganu aina haidokhiba wadu ngaktri phawba ai siroi Sulaimana machanupi tu nungsina konbirame mathangi sinda miss osge du car tongduna laklingai sungjunna aila fangne hana call toroklame miss osge na pawdudi yamna nungai adu botopa wari khara sagadabare aduragi sungjunna office orga call torge harai mathangi sinda sungjunna aila gi maming du kim unja kawi haina haraklame maduda osge na
soidrabra hairakpada Sungjunna makhamuk tarai magi maraibak thibadu Aylana pilingai maraibak thirakpodu ko yamna manai aikoina thijiluba matamda mahak luhongla matung yam nongna magi mapuruba kainaki yengo picture se magini Miss Osgen amo nungaitana maraibak yamna thiba nupini haina solame Sungjunna makhamuk tarai ma hojik school amada sit sengbagi thabak ama tawre mana thabak tawribadu ma masa hingnabagini mana kanamta da ayet papi besu pamde aikoi hojik Suleyman da pausi haigadra Miss Osgen amo magi machanupi do ngasi yam saurai mana sauribagi maram su leiramgani Sungjunna mu yengo photo sifau angang oiringai siga yengbada yam manare aikoi makha tana thijinse Miss Osge su Sungjungi wadu da yarami aduga nupi aduga unana basila uhairame mathangi sinda Miss Osge amadi Sungjundu chanaba thorai Miss Osge gi khonjel da hairai kaigumba mana kuidebagi tungsida Suleyman bu ningsinglamlaba aduga makhoi ani bu unahalaba aikhoina honajarabagi mahiyalani Suleyman su laisang da laktuna lai khurami somda su Miss Osge ga Sungjunga makhoina haiba nupi adugi yumda lai makhoina Aylana pikningai da Suleyman makhoi ani kamini kiba photo adu yenghallami nupi adu photo sing adu yenglaga mapi chadum tana kaplaga papa haina kauraga photo sing adu mamai da upsilaga makhon thokna kapae magi mataudu da Miss Osge su mabungning nungsirai Ayla papa haina hanjin kawi aduga amu hujik maha hingnibra haina hanglai mathangi sinda ulakliba se Seol dani aduga ulakliba matamasina April 2010 ni Suleyman ga nimet kadu mafam du da lai mathangi sinda Ankara Park da ulai Suleyman amadi nimet tu lambi gi nakal da thai pa pam adu da phamlaga Ayla bula pa ngairi nakal da Miss Osge su leptuna leiri mekup kharagi matung Ayla lakpadu uraduna Suleyman harawa maithonga loinana asida lakliba se Ayla natra haira e Ayla do Sungjunga laklamme Ayla Suleyman bu ubada chenchen duna kolaga papa haina kaura e Suleyman su Ayla bu nungsina konbirame Suleyman mana salamdai mekupta Ayla da hakiba wafam singa do ningsinglei asumna chahi humpugi matung April 10 2010 da Ayla ga Suleyman ga unarami siki matung makhoi ani amuhana lapna khidre asumna yamna nungsiraba film asi matang swaida loiselle aduga sigi matung post credit scene oina Ayla amati Suleyman thengnakhibagi asengwa video footage atu ulai aduga film asi matang swaida loiselle